Institute of Management Studies MIMS Auditorium Hall da ngasidagi haudokre Organizing Committee numit ninigi khananai na mifamna senduna pangthokpa khananai na ba haudokpa thoramadu Manipur University of Culture gi Vice Chancellor PAODAM Gunindro Organizing Committee numit ninigi khananai na mifamge Chairman Thoksom Ibuhal Meite the Southeast Asia Cultural Organization Siko Kangneipak Manipur gi Advisor Akham Langol na Thorongi Maru eba thoiba mitungnen oina sarugyaki khananai na ba aduga mailenena Gunindro na fongdorakpada malemsi da laiba muising pokpadagi hauna mioiba amana leitaba phawbada thoram kaya ama pangthoknari masi magi chatnabi matung ina pangthokliba thoramgi masak mawong aduna karamba jati ki chatnabi no haiba miyam da tai adumakpo Manipur gi oina hana chatnaramba kaya dagi nathaya pamawongda thoram kaya pangthoknarakli masina isha gi chatnabi mangsilakpa khaknatana chatnabi oina lakpa maramna lamdam asigi semilonda achoba saithing ama pidaba nate asigumba honglakliba kaya sibu khananaduna culture gi wangmada honglakliba hongbasing kannaba hotnaba haibasi tangaimak fade masigi thaudang loduna hiramasigi matangda khananaba ma pangthokpa haibasi mamang thaktagi pangthoklamba thoklabadi parampuramgi majatta hongliba kaya si hena phaba ama oinamgani haiki indigenous culture habitat masi reflect or dinga sai high river sing no reflect masi reflect to river posi apina atopa ai kugi anong mi yama hapchile kusida abai culture ki abai masak series da abai kani haini yamna abai indigenous nataba mayama put point na focus yawe say for example as a cake ka pipe si abai krimo himta da bahum de cake ka na tranga sai buji ma high series da abai culture gi masi yamna tayo no potom ne ba masi mana kai doge ding na question nama tungi generation sing hang bi ba mai ti sing ke ka pra kamai to no mai culture chi hai ba sum question ama hang bla ko ya Chahi khudingi pangthokuna lakpa sanamahi cheng haibagi thorom ngasisu Lainingthau sanamahi temple board na senduna haing khongbal da leiba Lainingthau sanamahi laisangda tongan ba furufki mioi singna lakna cheng haibagi thorom pangthokre thorom adugi manung channa Wangkai High School da leiba inmate chungna natkyo ba jago isai utuna thaugal tawkhibaga loinana maitei isai sesakpi nga sepam sanathoi leimada achamba khudol pidna ikai khumnabu utpagi thorom amasu pangthokki Thoramadu mailena sanamahi Lainingthau sanamahi temple board ki senior board member mangangcha kaisam ibomjan hai ningsing bathok tingai matamdagi hauduna sanamahi cheng hongba haiba tharomasi chahi khudingi inga thagi taramangani panba thanil numita leibak ningthau yoibu yohen yauna pangthoknarami numit asida laibang shemba mapu Lainingthau sanamahi gi maphamda chengbi cheng haiduna khunjau leitanaba sagai salai chaunaba chahongnaba leibak mara tapna panaba amadi punsi nungsangnaba thongnibagi tharomasi pangthokpani maramaduna lamdam asida leibiriba Lainingthau sanamahi lainingjatpa mioisingna yumgi Lainingthau sanamahi da cheng haibagi tharom pangthoktuna chahongnaba thongnibagi thabak tawbiyu haina su fongdoki mitei gi leiriba yumthong khudingmakta chu magi leiriba imungda cheng haiduna amnabadi anau apen thelaga Lainingthau sanamahi da thoni jabadnimi haibadi ingagi thanil oiba nasi chaichatna akhoi tara kuni thoi walta kanuse kumching ising aniga kunbari gi numilasida akhoina Lainingthau sanamahi temple board na sinja langje duna ayuk pung nipan dagi hauna cheng haibasi Legal Awareness Campaign gi thorom ama Legal Aid Club Project Z amadi District Legal Services Authority Imphal West na senduna Pokso Act JJ Act Basic Child Rights haiba hiramda Kwakaithil da leiba Pitambara English School da pangthokre Awareness Campaign gi thorom aduda District Legal Services Authority Imphal West ki Chairman Yumkham Rothar MJS ki Chief Judicial Magistrate Asem Taruna Kumari Imphal West ki Additional SP Ratna Ngasepam All Manipur Bar Association and Panel Advocate Masalsagi Vice President Brahmachari Mayum Supriya Pitambara English School ki Principal Khwairakpam Nilima amadi Project Z gi Board Committee Longjam Samsan Susaru yaki
ꯊꯧꯔꯝ ꯑꯗꯨꯒ ꯃꯩꯂꯦꯅ MJS की चीफ जुडिशियल मैजिस्ट्रेट आसेम तरुणा कुमारी हाई चाही 19 की मनुंग लेरिबा अंगांसिंगना कनागुंबा अमना इज्जत सोकपा याबा थबकसिंग अमदी नमदुना तरोइदबा थबक चथरकलबदी मदु लोचिंदुना थमोइदबनी अमदी कनादा करमना वाकतकनी हाइबदु मयेक सेंगना खंगबा मथौ ताई चाही सुद्रिबा अंगांसिंगना लुहोंबा यादे पोक्सो केस अमा लेरबदी मदु असेंगबा रिपोर्ट अमा तौदबा याबदा नहाकपो नमदुना पुलिस स्टेशन सिंगदा कौरकलबसु नहाक याइफनबा खंदुना मफम अमदा उनबा याइ पोक्सो एक्ना अंगांग सिंगदा चथरकपा क्राइम कया ngakthoknaba thamle ek asi hana nupi singtagi oirami adubo ngasidi nupa singdasu ek asi ki mateng lawba yare ek asi nupa amadi nupi ki khenaba leitre haina sufumki tamdana workshop yawa thabak toba bhari dani ko si india leise and nupi macha si below 18 years luhongba nupa macha sumai angang in child marriage like 45% all over India in northern India na hele ko sige kano sige even Manipur na ko sige kung season in bali da ko ko 18 years ke below kanala sige no one because we don't know the law may I no ngalo no TV ga do ne ba kamana adu kana जिरीबामगी बोरो बेकरादगी विद्यानगर मल्टीपर्पज स्पोर्ट्स कॉम्प्लेक्स इंडोर हॉल दा लांजेनरक्लिबा सिंगिदमक्ता जिरीबामगा युमथंगना लेरिबा असम कासार डिस्ट्रिक्ट की बखान लखीनगर अमसुंग दिगली की पाखंग लेसाबिना खाइगतनदुना इसिंग हापनबा सिंटेक्स यावना आशा थक्सिंग रिलीफ कैंप लेरिबा इनमेटसिंगदा खुसिनक्रे मतेंग पांगबा लाकपदा सरुक याखिबा वाई थौंगंबा मैते कौबा नहामन हाइखिबदा जिरीबामगी बेकरादगी लांजेलकपा इमा इबेन ahal laman iche ichel singna relief camp asida wana leiba ubada yamna nungaijadaba adudagi kasargi khul ahumna angamba sel khaina duna ngasi relief camp asida lakna mateng pangbani haina fongdoki khoi se haji jiribam kar manu hajana leiba kari begra haiba khunjudagi lanjinara koima adagi situation mayam asida lei ko abdi moigi awabdu uraga khosu am ke ta leiba ngam da bai da thamoi da chakpa ma phawe ko adugi da ta koina kasara side da gi pang le sabi koina hum kullaga ngam da ba yam da ba mateng kitang uraga so hani ma sing da mateng pang blak sa हौखिबा जून 6 तगी जिरीबामगी तोंगान बा रिलीफ कैंप तरे लोमदा सिन कुकी नार्को टेररिस्टना मयुम मकई तुमना मै थादोक पिखिबदगी लांजेनतुना लेरिबा इनमेट जमापनी फोमदोइदा लाइक माइंडेड ग्रुप LMG मणिपुर ना लुपा चामा मतेंग पांगदुना अवाबा तारबा जिरीबामगी मैते इचिल नाउसिंगदा मतेंग पांगक्रे ngasiगी तेंगबांग खोंगसेट अदुदा ग्रुप असigi secretary Ojit Sorokaibam publicity secretary Rakesh Naurem finance secretary Kunjesor Mangsatabam amadi Dr. Inauba Nongmaithem Surjit Ngangom Mohen Ingudam Malaya Moirangthem Jiribangi social activist Sarat Thoksom Mangsatabam Imochobi Jiribangi Meirapabi Ima Ahongsangmum Sushila amadi Laisram Memsa Susarugyaki Khongset aduda Sarugyaki ba Rakesh Nauram na Fongdokibada LMG Manipurna Jiribam da Pangthokliba Tengbang Thoronggi makha chatharpa oina ngasi Jiribamgi multipurpose sports complex Vidyanagar gi tongan ba relief camp ahumgi inmate chahum humphunipan chingdong lekai primary school gi inmate chama marifumari sorok atingbi high school gi inmate chama kuntaruk children home Harinagar inmate chama kunipan amadi boro bekra relief camp gi inmate chama kuntha taret apunba inmate Samapan ni fuhum doida lupa chama inmate masa da tengbang duna apun lupa lising marfutara mari chahum tengbang duna inmate chingi awabada saruk yabani fongdoki jingdong lekai primary school da leibi inmate nupi amana fongdoki bada yum kai tumna mai thadoki badagi lanjena duna leiriba khoi gi awaba ubiduna inmate khuding makta lupa chama tengbang bibasi gi damak LMG gi thomi singbu hanna thagachari haike Jiribam Soro Atingbi Government High School da leibi ahal oirabi inmate ima amana thamoi sokna fongdokibada haujik aihaki khutta supnatagi lupa tara kakta yauri ngasi LMG gi isa sing lakpiduna lupa chama aikoida mateng pangbibasi yamna peli isa singi laman tonsile haiki Vidyanagar da hangba relief camp amada masagi chahi chama mari surabi ahal oirabi ima amasu lehori
Marki pau pijaba matang asilo shinjari mi yeng tabir basingbo kurumjari.